ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯇꯕ ꯊꯣꯛꯈ꯭ꯔꯒꯁꯨ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯉꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯎꯔꯥꯛꯄꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯗ ꯎꯔꯤꯕꯁꯦ ꯃꯥꯒꯤ ꯁꯤꯈ꯭ꯔꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯗꯦꯗ ꯕꯣꯗꯤ ꯑꯃꯒꯤ ꯁ꯭ꯀꯦꯂꯦꯠ ꯀꯩꯅꯣꯅꯦꯕ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇꯅꯦ ꯃꯥꯒꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯉꯁꯤ ꯐꯪꯉꯦ ꯃꯁꯦ ꯆꯥꯎꯔꯥꯛꯄꯗ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯒꯤ Ngariyan chinggi mafam amada ashiba hakchang ama lairamle ashiba hakchang asi matam kuina siduna laiba maramna ashiba hakchang asi saru khata ngaibana nupara nupira haiba ngamdri hairi mya yam saru khata ngaire mya magi budi se aduga saguma thabok si mya matungna thoktabusu oisanu adukana yamna nungaitaba phawi isadasu ko aduga mya yari makai sigi video si mya share to bio si haram ta solution again thank you